ꯁꯤ ꯁꯤꯒꯤ ꯊꯣꯡꯁꯦ ꯃꯤꯟ ꯇꯧꯔ ꯆꯤꯡꯁꯦ ꯑꯗꯨꯒ ꯂꯧ ꯏꯁꯤꯡ ꯌꯥꯎꯗꯦꯕꯀꯣ ꯀꯪꯉꯦꯕ ꯑꯗꯣ ꯂꯧ ꯏꯁꯤꯡ ꯆꯤꯡꯉꯒ ꯍꯥꯔ ꯆꯥꯏꯔꯕ ꯍꯥꯔ ꯆꯥꯏꯕ ꯏꯁꯤꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯍꯥꯔ ꯆꯥꯏꯕ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯏꯁꯤꯡꯁꯤꯗ ꯆꯤꯡꯁꯤꯟꯁꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯥꯗꯨ ꯈꯔ ꯆꯔꯥ ꯑꯃ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕ. ꯍꯧꯗ ꯉꯥꯏꯔꯤ ꯏꯁꯤꯡ ꯂꯧ ꯊꯥꯖꯤꯟꯕꯅꯤ ꯏꯁꯤꯡ ꯌꯦꯡꯉꯦꯅ ꯑꯗꯣ ꯏꯁꯤꯡꯁꯤꯡꯁꯤ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ. ꯏꯁꯤꯡꯗꯤ ꯌꯥꯝꯗꯦꯕꯀꯣ ꯂꯧꯁꯤ ꯏꯁꯤꯡ ꯌꯥꯎꯗꯕ. ꯌꯦꯡꯉꯁꯤ ꯂꯣꯏꯕ ꯉꯝꯃꯒꯅ ꯍꯣꯔꯦꯟ ꯐꯥꯕꯗꯣ ꯍꯥꯞꯆꯔꯛꯑꯒꯦ. ꯂꯣꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯉꯝꯗ꯭ꯔꯦ. ꯂꯧ ꯊꯥꯖꯤꯟꯕ ꯏꯁꯤꯡ ꯌꯥꯝ ꯀꯟꯅꯗꯤ ꯌꯥꯗ꯭ꯔꯦ. ꯄꯣꯠꯁꯤ ꯊꯦꯡꯍꯟꯈ꯭ꯔꯦꯕ. ꯊꯥꯖꯤꯜꯂꯦ. ꯑꯗꯣ ꯕ꯭ꯂꯣꯛꯁꯤ ꯉꯁꯤ ꯕ꯭ꯂꯣꯛ ꯂꯣꯏꯕꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯦ. ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ. ꯏꯁꯤꯡꯗꯤ ꯃꯌꯦꯡ ꯐꯅꯌꯥꯝ ꯇꯥꯔꯦ. ꯄꯨꯡ 1.5 ꯐꯥꯔꯛꯑꯦ. ꯏꯁꯤꯡ ꯂꯣꯏꯕꯕꯨ ꯆꯤꯡꯕꯩꯁꯦ ꯑꯩ ꯍꯥꯞꯆꯔꯔꯣꯏꯒꯦ. ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ. ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄ ꯉꯥ ꯐꯥꯔꯝꯗꯥꯏ ꯉꯥ ꯐꯥꯔꯛꯄ ꯑꯁꯨꯝ ꯈꯣꯝꯖꯤꯟꯕꯗꯣ ꯑꯗꯨꯕꯨꯛꯇ ꯍꯥꯞꯆꯔꯛꯑꯒꯦ. ꯏꯁꯤꯡ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯦ. ꯄꯨꯡ 2ꯃꯨꯛ ꯆꯤꯡꯉꯗꯤ ꯃꯌꯦꯡ ꯈꯪꯒꯥ ꯇꯥꯔꯅꯤ. Sampai May halos yung kadin over suction na chingda yung kaya nga masa ako pa mayam oy panam yaw na yani ko ay yung aja ni unda juler mo na para amada
ꯁꯤ ꯉꯥꯅꯝ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯁꯦ? ꯁꯤꯅꯦꯕ ꯏꯔꯥꯡ ꯉꯥ ꯐꯕ ꯉꯥ ꯃꯆꯥ ꯃꯆꯥꯗꯨꯅꯦꯕ, ꯁꯤꯅ ꯈꯔ ꯄꯤꯛꯄꯅꯦꯕꯀꯣ. ꯁꯤꯁꯦ ꯉꯥꯅꯝ ꯇꯧꯒꯦ ꯇꯧꯔꯤꯕ ꯑꯗꯣ ꯁꯤꯁꯨ ꯁꯤꯅ ꯇꯥꯎꯗꯣꯏꯅꯤ. ꯁꯤꯅ ꯂꯩꯋꯥ ꯀꯥꯡꯁꯨꯗ ꯍꯥꯞꯀꯦ ꯇꯧꯕ. ꯏꯔꯥꯡ ꯉꯥ ꯉꯔꯥꯡꯒꯤꯗꯣ ꯌꯥꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯈꯔ ꯄꯤꯊꯣꯛꯈ꯭ꯔꯕꯀꯣ ꯀꯀꯥ ꯍꯣꯏꯗ ꯀꯩꯗ. ꯁꯤ ꯂꯩꯍꯧꯔꯦ. ꯁꯤꯁꯦ ꯉꯥꯅꯝꯒꯅꯦ ꯈꯔ ꯑꯗꯨꯝ ꯇꯥꯎꯔꯅꯤ. ꯁꯤꯅꯦ ꯉꯥ ꯑꯀꯨꯞꯄꯈꯩꯗꯣ. ꯑꯗꯨ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄ ꯉꯁꯥꯏ ꯉꯥꯗꯣ, ꯉꯥꯃꯨ ꯀꯩꯀꯩꯗꯣ, ꯁꯤ ꯂꯩꯋꯥ ꯀꯥꯡꯁꯨꯅꯦ ꯁꯤꯁꯤꯅꯀꯣ. ꯍꯥꯎꯗꯤ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ. ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯈꯔ ꯑꯃ ꯂꯩꯔꯦ. ꯂꯩꯋꯥ ꯀꯥꯡꯁꯨꯅꯤꯗꯣ ꯆꯥꯕ ꯌꯥꯒꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯗꯣ ꯉꯥꯗꯨꯁꯨ ꯉꯥꯛꯆꯧ ꯌꯥꯎꯔꯦ, ꯉꯥꯛꯆꯧ ꯑꯇꯥꯎꯕ, ꯉꯥꯃꯨ ꯑꯇꯥꯎꯕ. ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯂꯩꯔꯤꯗꯣ, ꯁꯤꯅ ꯑꯌꯣꯛ ꯉꯥ ꯑꯃ ꯐꯥꯔꯛꯄꯗꯨꯁꯨ ꯂꯩꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯣ, ꯂꯩꯋꯥ ꯀꯥꯡꯁꯨꯁꯤ ꯍꯦꯛꯇ ꯄꯩ ꯂꯩꯔꯦ. ꯆꯥꯕ ꯌꯥꯕ ꯁꯧꯒ꯭ꯔꯤ ꯂꯣꯏꯔꯦ, ꯃꯍꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤꯗꯣ. ꯉꯥ ꯑꯌꯥꯏꯕꯗꯤ ꯌꯥꯝ ꯌꯥꯎꯔꯦ. ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝꯅ ꯕ꯭ꯂꯣꯛꯁꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯏꯟꯁꯥꯡꯁꯤ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯈꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯃꯥꯏ ꯆꯦꯅꯦꯜꯁꯦ, ꯃꯊꯪꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯅꯕ. ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯄꯥꯡꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ. ꯁꯨꯝ ꯃꯥꯅ ꯆꯥꯕ ꯍꯧꯔꯦꯗꯣ. ꯃꯥꯏ ꯁꯧꯒ꯭ꯔꯤ, ꯏꯆꯥꯅꯨꯄꯥ ꯐꯖꯕꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯦ.